ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯁꯤꯗꯤ ꯆꯩꯔꯥꯎꯕ ꯍꯦꯄꯤ ꯆꯩꯔꯥꯎꯕ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇ꯭ꯋꯤꯁ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯤ ꯃꯌꯥꯝꯅ ꯊꯕꯛ ꯇꯧꯔ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯁꯤꯗꯤ ꯆꯩꯔꯥꯎꯕ ꯃꯊꯦꯜ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯕꯗꯤ ꯎꯌꯦꯟꯒ ꯉꯥꯒ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯅ ꯑꯇꯥꯎꯕ ꯊꯣꯡꯕꯅꯦ ꯃꯃꯩ ꯄꯥꯐꯣꯔ ꯌꯥꯎꯔꯦ ꯏꯔꯣꯝꯕ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯃꯍꯤ ꯊꯣꯡꯕꯁꯨ ꯂꯩꯔꯦ ꯀꯩꯅꯣ ꯂꯩꯔꯦ ꯀꯩꯕ ꯎꯌꯦꯟꯒ ꯍꯥꯞꯄ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯆꯝꯐꯨꯠ ꯌꯥꯎꯔꯦ ꯑꯗ ꯀꯩꯅꯣ ꯎꯇꯤ ꯀꯥꯡꯒꯧ ꯃꯀꯣꯛ ꯃꯔꯨ ꯉꯧꯕꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯝꯗꯔ ꯊꯣꯡꯉꯦ ꯑꯗꯣ ꯊꯣꯡꯕꯕꯨꯗꯤ ꯃꯃꯥ ꯍꯣꯏꯅ ꯊꯣꯡꯉꯦ ꯑꯗꯨꯗꯩ ꯉꯥ ꯊꯣꯡꯕ ꯍꯤꯅꯤ ꯈꯤꯇꯪ ꯌꯥꯎꯔꯦ ꯑꯗꯣ ꯑꯁꯤꯒꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗ꯭ꯔꯤꯗꯣ ꯃꯌꯥꯝ ꯆꯥꯛꯁꯦ ꯂꯥꯝꯃꯦ ꯍꯥꯏꯕꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯍꯥꯏꯁꯦ ꯉꯁꯤ ꯂꯥꯏ ꯊꯥꯗꯧꯕꯗꯣ ꯑꯩꯅ ꯃꯇꯨꯝꯗꯤ ꯆꯥꯔꯛꯑꯦꯕ ꯍꯥꯎꯗ꯭ꯔꯣ ꯍꯥꯎꯋꯦ ꯁꯤ ꯆꯥꯔꯦ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯇꯧꯔꯁꯦ ꯑꯗꯣ ꯆꯝꯐꯨꯠ ꯍꯥꯟꯅ ꯆꯥꯔꯒꯦ ꯃꯥ ꯂꯧꯒꯗ꯭ꯔꯥ ꯊꯝꯃꯣ ꯂꯧ 이런 말 못하게 nhưng mà chị uy này mà tụng mắm đây đó 가볼게요. 응? 가볼. 맛이 통으로. 아유, 매장. 피자 또. 응. 피자. 야, 어디야 또? 어디도 어떤 통오니? 이제 메이통 음식 오랜만에 엄마 그자 버거랑 우연 방에서 이거 무슨 시시시죠. 우연 잠 하고.
ꯑꯗꯣ ꯑꯩꯗꯤ ꯉꯁꯥꯏ ꯍꯦꯟꯖꯥꯡꯁꯦ ꯍꯥꯎꯔꯛꯇꯣꯏ ꯃꯥꯟꯕꯅꯤ ꯀꯩꯒꯤꯅꯣꯗꯤ ꯑꯃ ꯕꯣꯕꯣꯅ ꯃꯤꯒꯤ ꯂꯥꯏ ꯊꯥꯗꯣꯛꯅꯈ꯭ꯔꯦ ꯅꯠꯇꯦ ꯀꯔꯤ ꯂꯥꯏ ꯀꯠꯅꯈ꯭ꯔꯦ ꯁꯠ ꯁꯠ ꯊꯨ ꯇꯧꯅ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯔꯝꯃꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯔꯝꯃꯦ ꯇꯤꯁꯤꯗ ꯃꯩ ꯆꯠꯂꯦ ꯅꯪ ꯈꯥꯝꯕ ꯀꯣꯛ ꯉꯧꯕ ꯅꯪ ꯉꯁꯥꯏ ꯄꯦꯔꯨꯛ ꯆꯥꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯈꯥꯕꯒꯤ ꯍꯩꯅꯗꯕꯁꯤꯗꯤ ꯑꯌꯨꯛꯀꯤ ꯆꯥꯕꯩꯗꯨꯔꯥ ꯈꯥꯕꯩ ꯎꯇꯤ ꯊꯣꯡꯕꯗꯣ ꯐꯔꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏꯔꯥ ꯑꯝꯇ ꯍꯥꯏꯔꯣ ꯐꯥꯏꯟ ꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕꯗꯩ ꯍꯦꯟꯅ ꯍꯥꯎꯋꯦ ꯃꯩ ꯁꯨꯝ ꯇꯧꯔꯒ ꯍꯥꯏꯕꯔ
ꯅꯥꯎ ꯎꯝ ꯑꯩꯅ ꯐꯥꯕ ꯉꯥꯁꯦ ꯍꯥꯎꯇ꯭ꯔꯣ ꯈꯨꯗꯣꯡ ꯉꯥ ꯐꯥꯕ ꯆꯠꯂꯔꯣꯏꯗ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯩꯗꯤ ꯗꯥꯎ ꯌꯥꯝ ꯐꯪꯅꯤ ꯑꯩ ꯂꯨꯍꯣꯡꯕꯁꯦ ꯍꯥꯏꯕꯗꯤ ꯀꯇꯥꯔꯥ ꯚꯤꯗꯤꯑꯣꯗꯤ ꯌꯥꯎꯔꯅꯤ ꯄꯨꯛꯂꯥꯎꯕꯤ ꯑꯃ ꯑꯌꯨꯛ ꯈꯨꯗꯤꯡ ꯑꯩꯅ ꯂꯣꯏ ꯐꯥꯕ ꯄꯨꯛꯂꯥꯎꯕꯤꯒ ꯑꯩꯅ ꯂꯣꯏ ꯐꯥꯗꯥꯏ ꯎꯝ ꯍꯣꯏ 좀 감사합니다. 봐봐. Masih pakai start. Mà khi cái tengah itu si sạch thằng nào hiểu không? Nhưng mà ngasi mà thiệt lưỡi hào ấy đi, quay thấy hào chứ, lưỡi hào ở đây thì cái nó, uti thằng nó cái sao, nên thì căng tăng gì cái này cái, đúng không? À tôi thì ngã ra hay ngã đi cái sao, hay bị ngã đi đại sa làm thôi, hào rồi, hào hay đi à, đúng không? Hào ấy thì em đang từng nhau, nhá đấy. Quay yêu mấy này thì lối hào độ yên thống mức kể thì xin nên hào ấy độ một chơi giảm nữa chả cô vậy chơi đâu mà chơi chứ làm hào này độ mẹ mình có video siêu han bị viewer những siêu nữa like share subscribe cái à cái bell icon jun nằm bên mẹ lo mẹ mình có video chơi lối booking một tấm tao mới bán đi khu thằng ơi mẹ mà thằng video đâu nó sẽ đi bye bye